US na India da visa fanganabagi thabak thinthadanaba anauba scheme amadi thorang kaya paikhatkre. India machasingna US da chatnabagi damak visa laubada khudong chanabagi damak India gi mafam khudingmakta visa gi damak apply taubasingda laithop hananaba staff masing hengkadanbada natana ahanba oina visa apply tauba miyoisingda akhanaba interview lobagi khudong chaba piri. US na thadorokpa report amagi matung inna visa lauba matamda lariba apanbasing asi kokhanabagi damak Delhi da US embassy amadi Mumbai, Chennai, Kolkata amadi Hyderabad ta tha asigi haukiba tang kunga mathoi daki consulate sing thamba haukri hairi. Prime Minister Narendra Modi ga chahi asigi oina Pradhan Mantri Rashtriya Bal Puruskar Award fangkraba angang singalone na ngasi New Delhi da unaduna wari batai sanaragani. President Draupadi Murmu na Vigyan Bhavan da ngarang angang taraga mathoida puruskar asi khusinakibani. Art, culture, bravery, innovation, social service amadi sports yauna category tarukta thoidok hentokna thabak pangthokpasingidamak puruskar asi khusinakibani hairi. Award khudingmakta selgi mana oina lupa lakh ama certificate ama medal ama fangki. Ngarang mana lanthokpagi thoramda President Draupadi Murmu na award asi lebak asi thona phaba angang singbu pungning thagatpa oina award asi khusinabani haina phongdokhibani. Haukiba pung kunmari da India da nauna miyoi marfumapan COVID positive oire laina asina maram oiraga miyoi ani laikhijre fagalakpagi chang chada marfutara nipan ga 10.9 ama oiri apunba confirm case na koti mari lakh nifutaruk lising marfunithoi chamga supna mari yaukhre. Active case na lising ama chamapan kuntra mathoi da hantarakle laina asina maram oiraga laikhidaba miki masing lakh manga lising kuntra chatret kuntra taret ni laina asite ki naba faduna discharge tawkiba migi masing na koti mari lakh nifumathoi lising nifumapan chamri kuntra taruk ni laina asite ki ngak thoknaba vaccine kap thokiba apunba migi masing na koti chani kun lakh kuntra henkre malem gi oina covid laicena khwaidigi na sokhalaba lebak singi manungda USA na ahanba India na anishuba amadi France na ahumshuba da lairi awang nongpok state ki oina Assam na ahanba Mizoram na anishuba amadi Manipur na ahumshuba da lairi.